ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯅꯤ, ꯑꯍꯜꯗꯨꯅ ꯊꯣꯏꯕꯤꯅꯤ, ꯃꯥꯗꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯦ꯫ ꯑꯇꯣꯟꯕꯤꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯁꯖꯤꯛꯇꯣꯝꯕꯤ ꯀꯧꯏ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯑꯉꯥꯡ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎ ꯀꯧꯏ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯍꯥꯎ ꯆꯦꯜꯂꯛꯏ꯫ "ꯆꯦ ꯇꯣꯝꯕꯤ, ꯆꯦ ꯇꯣꯝꯕꯤ!" ꯁꯖꯤꯛꯇꯣꯝꯕꯤ ꯊꯣꯔꯛꯇꯦ, ꯃꯆꯦ ꯊꯣꯏꯕꯤꯗꯨ ꯑꯣꯏꯅ ꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯂꯩꯍꯥꯎ?" "ꯆꯦ ꯇꯣꯝꯕꯤ ꯂꯩꯇ꯭ꯔꯣ, ꯆꯦ ꯊꯣꯏꯕꯤ?" "ꯆꯦ ꯇꯣꯝꯕꯤꯗꯤ ꯑꯥ ꯏꯃꯨꯡꯗ." ꯂꯩꯍꯥꯎ ꯏꯀꯣꯏ ꯀꯣꯏꯗꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯈꯤ꯫ ꯁꯖꯤꯛꯇꯣꯝꯕꯤꯗꯨ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯍꯥꯏ, "ꯆꯦ ꯇꯣꯝꯕꯤ!" ꯁꯖꯤꯛꯇꯣꯝꯕꯤꯅ ꯀꯧꯁꯤꯜꯂꯤ, "ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯎ ꯅꯪꯁꯨ, ꯑꯗꯨꯒ ꯆꯠꯂꯁꯤ." ꯃꯇꯥꯡ ꯆꯥꯅ ꯊꯣꯏꯕꯤ ꯆꯪꯂꯛꯇꯨꯅ, "ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯃꯨꯛ?" ꯁꯖꯤꯛꯇꯣꯝꯕꯤꯗꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ, "ꯂꯝꯄꯥꯛꯇ, ꯏꯆꯦ, ꯑꯩ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ, ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯆꯥꯒꯦ." ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯊꯣꯏꯕꯤꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯗꯨꯅ, "ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ, ꯁꯨꯝ ꯆꯩ ꯆꯥꯕ ꯉꯥꯏꯌꯨ ꯅꯪ." ꯂꯩꯍꯥꯎꯅ, "ꯆꯦ ꯇꯣꯝꯕꯤ, ꯄꯕꯠꯆꯥꯔ." ꯊꯣꯏꯕꯤꯅ, "ꯍꯩ ꯂꯩꯍꯥꯎ, ꯅꯪꯁꯨ ꯆꯥꯛ ꯆꯥꯎꯗꯅ, ꯁꯥ ꯁꯥꯕ ꯆꯠꯇꯧꯔꯤꯅꯤꯅ ꯋꯥꯅꯤ ꯍꯣꯔꯦꯟ." ꯁꯖꯤꯛꯇꯣꯝꯕꯤꯅ, "ꯂꯩꯍꯥꯎ ꯂꯥꯛꯑꯣ, ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯪꯅꯗꯕꯤꯅꯤ." ꯂꯩꯍꯥꯎꯁꯨ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ꯫ ꯊꯣꯏꯕꯤꯅ ꯍꯪꯉꯤ, "ꯂꯩꯍꯥꯎ, ꯅꯪꯗꯤ ꯅꯃꯥꯅꯒ ꯑꯝꯇ ꯊꯤꯗ꯭ꯔꯣ?" "ꯊꯤꯗꯦꯗ." ꯁꯖꯤꯛꯇꯣꯝꯕꯤꯅ ꯍꯥꯏ, "ꯂꯩꯍꯥꯎ, ꯅꯣꯏ ꯃꯥꯗꯤ ꯁꯨꯛꯀꯤ ꯀꯤꯔꯛꯇꯦ, ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ?" ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯅ ꯍꯪꯉꯤ, "ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯉꯥꯡꯗ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯉꯥꯡꯏ." ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯃꯤꯟꯅꯔꯒ ꯀꯣꯟꯗꯨ ꯑꯃꯅ ꯆꯥꯝ ꯑꯃꯅ ꯐꯦꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯧꯔꯤꯕꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ, ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯥꯈ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯗ ꯑꯣꯟꯊꯣꯔꯛꯇꯧ ꯃꯥꯜꯂꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯅ ꯆꯪꯂꯛꯇꯨꯅ, "ꯊꯣꯏꯕꯤ, ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯏꯔꯣꯟꯕ ꯐꯨꯠꯂꯤꯌꯦ." "ꯐꯔꯦ ꯐꯔꯦ, ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯆꯔꯥ ꯈꯔ ꯋꯥꯜꯂꯒ ꯁꯥꯟꯅꯕꯅꯦꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯈꯔꯁꯨ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯏꯃꯥ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ." "ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯁꯥꯟꯅꯕꯅ ꯉꯝꯗꯅ ꯇꯧꯖꯔꯤꯅꯤꯗ, ꯈꯔ ꯆꯥꯎꯔꯒ ꯃꯔꯥꯏꯅ ꯐꯔꯛꯀꯅꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯤ ꯐꯥꯎꯕꯗꯤ ꯍꯜꯂꯛꯄ ꯌꯥꯕꯅꯤ, ꯀꯧꯔꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨ." ꯊꯣꯏꯕꯤ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯖꯤꯛꯇꯣꯝꯕꯤ, ꯂꯩꯍꯥꯎꯅꯆꯤꯡꯕ ꯃꯣꯏ ꯑꯉꯥꯡ ꯈꯔ ꯋꯥꯕ ꯈꯪꯗꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏ, "ꯆꯦ ꯇꯣꯝꯕꯤ, ꯅꯪ ꯃꯤꯅꯝ ꯆꯥꯔꯦ." ꯁꯖꯤꯛꯇꯣꯝꯕꯤꯅ, "ꯀꯔꯤ, ꯑꯩꯕꯨ ꯀꯥꯏꯗ ꯃꯤꯅꯝ ꯆꯥꯏ?" ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯁꯖꯤꯛꯇꯣꯝꯕꯤ, ꯅꯪ ꯃꯥꯡꯒꯗꯕꯅꯤ, ꯅꯪ ꯃꯥꯡꯗꯧꯅꯤ, ꯃꯤꯅꯝ ꯆꯥꯕ ꯌꯥꯔꯣꯏ." ꯃꯁꯤꯗ ꯁꯖꯤꯛꯇꯣꯝꯕꯤꯅ, "ꯏꯁ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗꯕꯨ ꯁꯣꯛꯈꯤꯕ ꯅꯠꯇꯅ ꯑꯩ ꯀꯩꯒꯤ ꯃꯥꯡꯗꯣꯏꯅꯣ? ꯅꯋꯥ ꯂꯧꯗꯦ, ꯑꯩꯉꯣꯟꯗ ꯁꯣꯛꯈꯤꯕꯁꯨ ꯅꯠꯇꯅ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯆꯦ ꯇꯣꯝꯕꯤ ꯀꯗꯔ ꯇꯧꯔꯦ." ꯁꯖꯤꯛꯇꯣꯝꯕꯤꯗꯨ ꯁꯥꯎꯔꯒ, "ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯇꯣꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯑꯃꯗꯤ ꯍꯦꯛ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯍꯥꯎꯅꯁꯨ ꯍꯥꯏ, "ꯆꯦ ꯇꯣꯝꯕꯤ ꯇꯣꯛꯑꯗꯤ ꯑꯩꯁꯨ ꯇꯣꯛꯑꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯖꯤꯛꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯍꯦꯛ ꯐꯝꯊꯈꯤ꯫ ꯁꯖꯤꯛꯇꯣꯝꯕꯤꯅ ꯍꯥꯏ, "ꯂꯩꯍꯥꯎ, ꯑꯩꯈꯣꯏꯅꯤꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯏꯙꯤ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤꯔꯥ?" "ꯍꯣꯏ, ꯁꯥꯟꯅꯔꯨꯔꯁꯤ." ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯦ ꯇꯣꯝꯕꯤ, ꯑꯩ ꯃꯥꯡꯉꯒꯦ, ꯂꯥꯛꯑꯣ ꯁꯥꯟꯅꯔꯁꯤ." ꯃꯁꯤꯗ ꯂꯩꯍꯥꯎꯅ ꯑꯣꯏꯅꯒ ꯈꯨꯝꯃꯤ, "ꯌꯥꯎꯕꯤꯔꯣꯏꯅ, ꯑꯩꯈꯣꯏ ꯆꯦ ꯇꯣꯝꯕꯤ ꯏꯕꯥꯅꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯥꯟꯅꯖꯔꯨꯔꯗꯧꯗꯣ, ꯀꯣ ꯆꯦ ꯇꯣꯝꯕꯤ?" ꯁꯖꯤꯛꯇꯣꯝꯕꯤꯁꯨ ꯃꯌꯥꯝꯗꯨꯗ ꯄꯩꯅꯒ ꯌꯦꯡꯂꯒ, "ꯆꯦ ꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯁꯖꯤꯛꯇꯣꯝꯕꯤꯒ ꯂꯩꯍꯥꯎꯒꯗꯨ ꯈꯨꯠꯀ ꯁꯝꯅꯔꯒ ꯆꯠꯈꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯂꯦꯞꯄꯒ ꯌꯦꯡꯍꯧꯏ꯫ ꯁꯥꯟꯅꯕꯗꯨ ꯍꯦꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯁꯈꯤꯇꯣꯝꯕꯤꯒ ꯂꯩꯍꯥꯎꯒꯗꯨ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯂꯩꯍꯥꯎꯅ ꯍꯥꯏ, "ꯆꯦ ꯇꯣꯝꯕꯤ, ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯟꯅꯕ ꯇꯣꯛꯑꯦꯀꯣ?" "ꯈꯟꯅꯕꯁꯨ ꯃꯣꯏꯅ ꯍꯧꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯎꯗꯅ ꯁꯥꯟꯅꯕꯁꯨ ꯉꯝꯖꯗꯕ, ꯃꯁꯛꯁꯤꯡꯗꯣ ꯅꯨꯡꯁꯤꯗꯕꯅ." ꯂꯩꯍꯥꯎꯅ ꯃꯥꯒꯤ ꯂꯥꯏꯙꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ,
Che Tumbi nang si karamba painingye Sajik Tombisu laidido apamba khanduna Leihau aidi masigi masam sangbisi oina pairake Hoi adudi pairo Laidido ammam paiduna makhoi ani sanai Ita ngasidi ai laiye Ita jango sida phamse Asumna anido yam nungaina laidi sanai Numit khudingini makhoi anina nong hek nganbadagina numit hek tadriba phauba makhal sanai Masida sak sadabagi yumda hanjingani khangdabagi miwa kaya taminai sei kaya saminai Ngasi sumakhoi ani laidi sanaringai matam kayam haujingkhragi haiba khangjaba nate matam dudi phaniyam haukre numit phauba tasilaklabani asi phauba halaktrabasida Sajik Tombi ki mama leimana konthongda lepnaga hekta kau O Tombi Sanabadu nungai mankhraduna kauribadu tade amuk anira kaubudu tadrabaduda leimadu laktuna kaurai O Tombi Hai Tombi Handang mukti khangtai hektai lehauna hai Che Tombi nang kaure Sajik Tombi su tari banina phuk haugatuna khummi Hau mama tare Kauba yaba kauraga inak nakna khumlakpaduda leimadu saurai Nanadu sigai gi leiram Mamagi wafam asida Sajik Tombi mihulga hek somi Leihau ai salage Hoi Che Tombi hayemuk sanasiko Hoi Leihau hoiromdagi Sajik Tombi du yumda prap lai Mama leimadu khwanga metlaga ngairami Sajik Tombi usinnadana grong sangkhigi tawi Leimana Sajik Tombi da saiboi ngangboi tawduna Numit tari si udabra Sajik Tombi na khumdabaduda leimana amuksu laurai Hey kanadano harisya Sajik Tombi sap lepi aduga peri tawduna leimana amuksu hai Numisi tasilaklabadi yumda hanjilakani haibasi nang kaubro Nang usara mira ba Mama karigi mama Mi aina lakki tawraga nang nahana kauraga Aina kaudringaida nang halakpadi kaidawba Mi sanaba nungairakanduda Migi masakana nang dong tawba yawi ha lekaisida Asi hairaga wasa sajai masa ama phat khullaga set hek kalli Adumna hek phuraklabaduda Sajik Tombi pring hek songi Iya mama ai matungda tawjararoye ai tawraroi ba Laima amuksu set kalli Sajik Tombi su angangnina hek kapthoi Iya mama naye Laima masanupida saidu uttuna hai Hayeng kailam henkidra Helaroi Numit tarapau yumda hanjini khangdaba tawkhidro Asi hairaga phugadabagi amuksu tawsinai masida Sajik Tombi na kizana Ai tawjaroi ma ai tawjaroi phugano ai lali Changoi mungda thuna sango nakhong nakho sengna hamduso chalo Mama na dumna hairakpadagi Sajik Tombi su sanglai Mapa inautona phungada ising lumduna leirami Sajik Tombi na kapli sanglakpaduda hangi Kaidawri sa Tombi Sajik Tombi du sut ka tawraga Imana puriba Ngasay kay yumda leitabagi oiramgani Aidi lekayda su satana ihahoyda dumlay Handakti maset hoibina oina khumlay Adu lekay na tro yumda leibase nang yaw wabra Inautona hai Yare namana su pubire ngang biuranu yare Thoibi tumi leiki Inautona ising arumbado kudengda haidorakpaga mama leima sanglai leimana hai Panduda pham nakhonglu samge Sajik Tombi kaisu khumde mama na haribaduda tawi Panduda phamlaga kudengda isingdo makhongduna thengbada saraduna sai Inautona pundagi ising ayingma kharamuk haijinbirai Sajik Tombi du mama na makhong mukhut sambiri hausikta urakli Ngasay mama na wasa sajay na kankibagi ngangsangang na taramliba sa ipamto. Madubo hek ubada layman na phukay pudok nuraga yam nungay raktre tap na hangi. Nabra kong siya. Nay. Lamdo yan gan parabra siya na kung inaw-naw mo sida sa ipam naira. Nang phukay puraga migi mama di machadam ta pudik. Imaso nang mupuning manatin niya. Puda yada bagi puriban nungay brado. Nang napurido ayam nai khamra lamdo yan gano hayeng kay say saning dradi asum taw na numit ado hausin kre mathangi numit ni lehawga Sajik Tombi gado
ꯂꯥꯏꯗꯤ ꯁꯥꯟꯅꯐꯝꯗ ꯂꯥꯏꯗꯤꯒꯤ ꯐꯤꯔꯣꯜꯗꯨ ꯈꯔ ꯁꯦꯝꯂꯤ꯫ ꯂꯩꯍꯥꯎꯅ ꯍꯪꯉꯤ, ꯆꯦꯇꯣꯝꯕꯤ ꯅꯪ ꯉꯔꯥꯡ ꯐꯨꯕ꯭ꯔꯥ? ꯐꯨꯏ, ꯑꯩꯈꯣꯏ ꯃꯥꯅ ꯑꯅꯤꯔꯛ ꯐꯨꯏ꯫ ꯅꯪ ꯀꯞꯄ꯭ꯔꯥ? ꯀꯞꯇ꯭ꯔꯗꯤ ꯌꯥꯝ ꯅꯥꯏ ꯈꯪꯕ꯭ꯔꯥ? ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯔꯣꯏꯁꯤ ꯑꯗꯨꯗꯤ꯫ ꯍꯣꯏ꯫ ꯉꯁꯤꯇꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯛꯂꯤꯕ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯅꯤ꯫ ꯏꯃꯨꯡꯒꯤ ꯐꯤ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯂꯨꯍꯣꯡꯕꯤ ꯑꯃꯨꯛ ꯁꯥꯟꯅꯩ, ꯏꯇꯥ ꯂꯥꯛꯄꯤ ꯑꯃꯨꯛ ꯁꯥꯟꯅꯩ, ꯋꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ, ꯆꯍꯤ ꯃꯇꯥꯡ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯩ꯫ ꯂꯩꯍꯥꯎꯅ, ꯆꯦꯇꯣꯝꯕꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯀꯅꯨ ꯅꯪ꯫ ꯁꯖꯤꯛꯇꯣꯝꯕꯤꯁꯨ ꯁꯥꯎꯔꯒ, ꯅꯪꯗꯨꯝ ꯑꯩꯈꯣꯏꯗ ꯑꯩ ꯂꯥꯛꯀꯅꯨ ꯈꯪꯉꯕ? ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯒ ꯆꯦꯜꯂꯛꯑꯅꯤꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯔꯣꯏꯌꯦ꯫ ꯐꯩ ꯐꯩ, ꯑꯗꯨꯒꯅꯦ ꯂꯩꯍꯥꯎ ꯅꯪ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏꯗꯕꯅꯤ, ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯅꯔꯣꯏ꯫ ꯀꯦꯠꯂꯦ, ꯅꯪꯅ ꯀꯧꯔꯁꯨ ꯑꯩꯅ ꯈꯨꯝꯕꯤꯔꯣꯏꯗꯕꯗꯣ꯫ ꯀꯔꯤ? ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯧꯕꯤꯗꯣꯏꯕ ꯅꯉꯣꯟꯗ? ꯅꯪꯅꯤꯅꯦ ꯀꯧꯔꯛꯇꯣꯏꯁꯦ, ꯏꯀꯥꯏ ꯈꯪꯗꯕꯤ꯫ ꯏꯁ, ꯑꯩꯁꯨ ꯀꯩꯗꯧꯕꯩ ꯅꯉꯣꯟꯗ ꯀꯧꯔꯛꯇꯣꯏꯕ? ꯑꯩꯁꯨꯅꯦ ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯕꯤꯔꯣꯏꯗꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯅꯤꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯗꯨꯅ ꯈꯠꯅꯔꯛꯂꯤ꯫ ꯈꯨꯖꯤꯟꯅꯕꯨ ꯁꯤꯛꯅꯕꯋꯣ, ꯁꯝꯗꯕꯨ ꯁꯤꯡꯅꯕꯋꯣ ꯇꯧꯗꯨꯅ ꯈꯠꯅꯔꯤ꯫ ꯃꯁꯥ ꯃꯁꯥꯗ ꯆꯩꯅꯥ ꯈꯔ ꯈꯔ ꯐꯪꯂꯕꯁꯤꯗ ꯑꯅꯤꯃꯛ ꯀꯞꯂꯕꯅꯤ, ꯀꯞꯅ ꯀꯞꯅ ꯈꯠꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯔꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯏꯐꯥ ꯐꯥꯅꯈꯩ ꯋꯥ ꯋꯥ ꯍꯦꯛ ꯀꯞꯃꯤꯟꯅꯩ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜ, ꯅꯨꯡꯉꯥꯏꯕꯗ ꯃꯈꯣꯏꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯣꯏ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒ ꯑꯁꯤ ꯑꯣꯏꯅꯤ, ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯅꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯁꯤ ꯆꯥꯎꯒꯅꯤ, ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯗꯕꯒꯤ ꯑꯁꯤꯗ ꯈꯟꯗꯨꯅ ꯃꯇꯝꯁꯤ ꯉꯥꯏꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯏ꯫ ꯉꯔꯥꯡꯇꯅꯤ ꯈꯠꯅꯈꯤꯕ, ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯦꯗꯣ꯫ ꯋꯥꯔꯧꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯕ ꯋꯥꯈꯜꯅꯤ꯫ ꯊꯃꯣꯏ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯂꯤ, ꯄꯨꯟꯁꯤꯗꯨ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯂꯤ꯫ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯤꯕ ꯊꯣꯠꯂꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯕꯗꯕꯨ ꯇꯥꯔꯤꯕꯅꯣ ꯈꯪꯗꯦ, ꯁꯖꯤꯛꯇꯣꯝꯕꯤꯒ ꯂꯩꯍꯥꯎꯒꯗꯨ ꯊꯑꯣꯏꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯧꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯅꯥ ꯀꯦꯜꯂꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯣꯛꯂꯝꯃꯤ꯫ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯐꯪꯂꯝꯗꯦ, ꯃꯗꯨꯕꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯖꯤꯛꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯦꯛꯇ ꯀꯥꯈꯠꯂꯤ꯫ ꯈꯣꯡꯅꯥꯡ ꯃꯅꯥꯗꯨ ꯇꯪꯈꯥꯏ ꯁꯠ ꯌꯦꯟꯅꯔꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯗꯨꯅ ꯍꯦꯛ ꯇꯨꯝꯃꯤ꯫ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦ, ꯇꯨꯝꯕ ꯊꯦꯝꯂꯤꯕꯅꯤ ꯅꯨꯡꯊꯤꯜꯁꯤꯗ, ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯏꯁꯧꯒꯁꯨ ꯂꯥꯡꯏ ꯇꯨꯝꯊꯧ ꯌꯥꯗꯕꯒꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯃꯆꯦ ꯊꯣꯏꯕꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯃꯁꯤꯗ ꯂꯩꯍꯥꯎꯅ ꯁꯠ ꯈꯨꯝꯃꯤ, ꯆꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯇꯨꯝꯒꯦ ꯇꯧꯕꯅꯤ, ꯇꯨꯝꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯨꯡꯊꯤꯜꯁꯤꯗ? ꯅꯍꯥꯟꯈꯩꯗꯤ ꯁꯥ ꯊꯣꯛꯈꯩ ꯆꯠꯂꯒ꯫ ꯑꯗꯨꯕꯨꯔꯣ, ꯈꯣꯡꯅꯥꯡ ꯃꯅꯥꯗꯣ ꯑꯣꯛꯂꯒ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯇꯨꯝꯕꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯊꯨꯡꯅꯧꯗꯧ ꯅꯨꯄꯥꯗꯣ ꯃꯪꯗꯨ ꯎꯏ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯆꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯒ ꯇꯨꯝꯃꯤꯅꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯕꯤꯗꯣ ꯈꯪꯅꯣꯛ ꯅꯣꯛꯏ꯫ ꯁꯛꯇꯥꯁꯤꯡꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒꯁꯨ ꯂꯥꯛꯑꯕꯣꯏꯔꯦ? ꯁꯖꯤꯛꯇꯣꯝꯕꯤꯅ ꯁꯥꯎꯔꯛꯏ꯫ ꯑꯁ, ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯂꯥꯡꯒꯅꯨ꯫ ꯍꯦ, ꯁꯛꯇꯥꯁꯤꯡꯗꯨꯒ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯅꯣꯏ ꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯇꯝꯂꯒ ꯃꯃꯥ ꯃꯆꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯖꯤꯛꯇꯣꯝꯕꯤꯒ ꯂꯩꯍꯥꯎꯒꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯍꯦꯛ ꯂꯩ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯒ ꯂꯩꯒꯗꯕꯣꯏ ꯅꯤꯡꯏ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯆꯥꯎꯔꯛꯀꯗꯕꯒꯦ ꯍꯥꯏꯅ ꯉꯥꯏꯖꯕꯗ ꯑꯋꯥꯕ ꯑꯃꯕꯨ ꯑꯣꯏꯔꯝꯕꯗꯨ ꯈꯪꯍꯧꯗꯦ꯫ ꯉꯁꯤꯗꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯃꯉꯥꯎ ꯊꯤꯕꯗꯁꯨ ꯃꯃꯤꯡ ꯆꯠꯂꯤ꯫ ꯂꯣꯟꯅ ꯂꯣꯟꯅ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯑꯅꯤꯗꯨ꯫ ꯉꯁꯤꯁꯨ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯄꯥꯈꯪ ꯑꯅꯤꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯩ꯫ ꯂꯩꯍꯥꯎꯅ ꯍꯥꯏ, ꯇꯥꯕꯤꯕ, ꯑꯩꯈꯣꯏ ꯆꯦ ꯇꯣꯝꯕꯤꯗꯤ ꯆꯥꯛ ꯌꯥꯝ ꯌꯥꯝ ꯆꯥꯕꯅꯤꯀꯣ, ꯊꯥꯛꯄꯕꯨ ꯉꯝꯃꯅꯤ ꯍꯥꯏꯔꯗꯤ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ꯫ ꯃꯁꯤꯗ ꯁꯖꯤꯛꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯟꯗꯨꯅ, ꯍꯦ ꯁꯤꯉꯥꯡꯁꯤꯗꯤ꯫ ꯄꯤꯕꯥꯅ ꯅꯣꯛꯂꯒ, ꯃꯥꯅꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯔꯐꯨ ꯀꯣꯔꯐꯨ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯖꯤꯛꯇꯣꯝꯕꯤ ꯅꯣꯛꯆꯩ꯫ ꯄꯤꯕꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯑꯗꯨ ꯂꯩꯍꯥꯎ, ꯅꯪꯁꯨ ꯈꯪꯅꯕ ꯂꯩꯔꯝꯗꯧꯗꯤ ꯃꯥꯟꯗꯦ, ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯨꯋꯥꯡꯕꯒ ꯑꯣꯏꯅ ꯈꯪꯅꯔꯣꯗꯅ꯫ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯝꯕ ꯂꯩꯍꯥꯎꯗꯨ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯁꯖꯤꯛꯇꯣꯝꯕꯤꯅ, ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯂꯛꯄꯒ꯫ ꯂꯩꯍꯥꯎꯅ ꯏꯀꯥꯏꯔꯗꯨꯅ, ꯆꯦ ꯇꯣꯝꯕꯤ꯫ ꯂꯨꯋꯥꯡꯕꯅ ꯑꯃꯨꯛ ꯍꯥꯏ,
ꯂꯩꯍꯥꯎꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯩꯍꯥꯎꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯄꯤꯕꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯏꯅꯦ ꯁꯦꯜꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯁꯤꯡꯖꯨꯒꯤ ꯁꯦꯜꯗꯨ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯂꯩꯍꯥꯎꯅ ꯍꯥꯏ ꯆꯦ ꯇꯣꯝꯕꯤ ꯇꯥ ꯄꯤꯕꯥꯗꯣ ꯃꯁꯛꯇꯤ ꯐꯖꯩꯀꯣ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯈꯪꯗꯦꯗ ꯂꯩꯍꯥꯎ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯌꯥꯁꯤ ꯀꯗꯥꯏ ꯌꯥꯔꯣꯏꯁꯤ ꯀꯗꯥꯏ ꯑꯩ ꯍꯥꯏꯐꯝ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁ ꯌꯥꯔꯤꯕꯦꯝꯃ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯕꯗꯨ ꯐꯥꯎ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯍꯦꯛ ꯂꯩꯕ ꯉꯝꯃꯤꯀꯣ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯂꯨꯋꯥꯡꯕꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕ ꯁꯤ ꯌꯧꯁꯜꯂꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯈꯣꯡꯂꯒ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯆꯦ ꯇꯣꯝꯕꯤ ꯅꯪꯅ ꯇꯥ ꯄꯤꯕꯥꯗ ꯑꯗꯨꯒ ꯑꯩꯅ ꯇꯥ ꯂꯨꯋꯥꯡꯕꯗ ꯂꯩꯔꯕ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏꯀꯣ ꯁꯖꯤꯛ ꯇꯣꯝꯕꯤꯁꯨ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯈꯟꯊꯗꯨꯅ ꯍꯣꯏꯅꯦ ꯂꯩꯍꯥꯎ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯔꯣꯏ ꯂꯩꯍꯥꯎ ꯏꯕꯥꯅꯤ ꯌꯥꯈ꯭ꯔꯁꯤꯔꯥ ꯑꯁꯦꯡꯕ ꯌꯥꯊꯣꯛꯈ꯭ꯔꯁꯤꯔꯥ ꯆꯦ ꯇꯣꯝꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯊꯣꯛꯈꯤꯁꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯦ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯈꯜꯗꯨ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯤ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯦ ꯊꯣꯏꯕꯤꯗꯨ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯂꯥꯛꯄꯗ ꯂꯩꯃꯅ ꯍꯔꯥꯎꯅ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯂꯦꯗꯅ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒ ꯄꯥꯕꯒꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪ ꯄꯥꯕꯗꯤ ꯉꯥ ꯐꯥꯔꯤꯌꯦ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯂꯩꯈꯤꯕꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯕꯅ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯃꯥꯕꯣ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯁꯖꯤꯛ ꯇꯣꯝꯕꯤ ꯆꯦꯟꯊꯣꯔꯛꯏ ꯏꯆꯦ ꯅꯪ ꯂꯥꯛꯑꯕꯣꯏꯔꯦ ꯌꯥꯔꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯊꯣꯔꯛꯑꯣꯏꯅ ꯊꯣꯔꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯁ ꯍꯩꯄꯥꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯈꯣꯏ ꯆꯪꯃꯤꯟꯅꯔꯛꯂꯦ ꯀꯥꯗ ꯆꯪꯂꯒ ꯐꯤꯔꯣꯜ ꯍꯣꯡꯂꯦ ꯊꯣꯏꯕꯤꯅ ꯍꯥꯏ ꯂꯩꯍꯥꯎꯗꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯀꯧꯕꯤꯔꯨꯁꯨꯗꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯣꯏ ꯑꯩ ꯀꯧꯔꯨꯒꯦ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯕꯨꯁꯨ ꯀꯧꯕꯤꯔꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯏꯅꯥꯎꯇꯣꯟꯅ ꯍꯥꯏ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯤꯌꯨꯀꯣ ꯂꯩꯍꯥꯎꯒꯤꯗꯤ ꯃꯔꯨ ꯈꯔ ꯌꯥꯝ ꯄꯤꯖꯧꯀꯣ ꯋꯥꯍꯩꯗꯨꯗ ꯂꯩꯍꯥꯎꯗꯨ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯑꯗꯨꯗꯤ ꯅꯣꯏ ꯍꯦꯛ ꯆꯥꯎ ꯂꯩꯍꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯅꯣꯛꯏ ꯏꯅꯥꯎꯇꯣꯟꯗꯤ ꯃꯕꯨꯛ ꯊꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯈꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯅꯪꯅ ꯀꯥꯏꯗꯩ ꯈꯪꯅꯔꯤ ꯂꯩꯍꯥꯎꯗꯨ ꯆꯥꯛ ꯍꯥꯏ ꯊꯣꯏꯕꯤꯅ ꯍꯪꯉꯤ ꯏꯍꯦ ꯀꯩꯗꯧꯔꯦ ꯂꯩꯍꯥꯎ ꯀꯩꯝ ꯇꯧꯗꯦ ꯀꯅꯥꯝ ꯈꯪꯅꯗꯦꯕ ꯅꯣꯏ ꯑꯅꯤ ꯄꯥꯎ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ ꯂꯝ ꯍꯦꯜꯂꯦ ꯄꯥꯎꯒ ꯇꯥꯔꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯦꯟꯖꯗꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯄꯤꯕꯥ ꯑꯃꯗꯤ ꯂꯨꯋꯥꯡ ꯈꯨꯂꯥꯟꯕ ꯄꯥꯈꯪ ꯑꯅꯤꯗꯨꯒ ꯁꯖꯤꯛ ꯇꯣꯝꯕꯤ ꯂꯩꯍꯥꯎꯒ ꯃꯈꯣꯏ ꯇꯣꯏꯅ ꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯖꯤꯛ ꯇꯣꯝꯕꯤꯗꯨ ꯄꯤꯕꯥꯗ ꯆꯦꯜꯂꯝꯃꯤ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯆꯦꯟꯈꯤꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯍꯥꯎꯒ ꯂꯩꯃꯒ ꯀꯞꯃꯤꯟꯅꯩ ꯂꯩꯍꯥꯎ ꯉꯁꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯦ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯇꯜꯂꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯑꯉꯥꯡꯒꯁꯨ ꯑꯣꯏꯔꯤꯕꯁꯤꯗ ꯀꯩꯒꯤꯅꯣꯕ ꯃꯥꯅꯁꯨ ꯌꯥꯝ ꯊꯨꯅ ꯃꯌꯨꯝ ꯄꯥꯅꯤꯡꯉꯤꯁꯤꯕꯣ ꯑꯣ ꯆꯦ ꯇꯣꯝꯕꯤ ꯅꯪ ꯅꯃꯨꯛ ꯌꯥꯝ ꯐꯠꯇꯦ ꯂꯩꯃꯁꯨ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯇꯣꯝꯕꯤ ꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯅꯪꯁꯦ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯍꯤꯡꯗꯨꯃ ꯂꯩꯍꯥꯎꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯖꯤꯛ ꯇꯣꯝꯕꯤꯁꯨ ꯊꯤꯜꯂꯛꯂꯦ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯤꯕꯅꯤꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯉꯩ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯊꯨꯅ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯈꯤꯕꯁꯤ ꯃꯄꯥ ꯏꯅꯥꯎꯇꯣꯟꯒꯤ ꯑꯄꯥꯝꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯂꯨꯍꯣꯡꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯆꯦ ꯊꯣꯏꯕꯤꯒ ꯃꯇꯩꯒꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯍꯣꯠꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯗꯨ ꯂꯩꯍꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎ ꯐꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯆꯦ ꯇꯣꯝꯕꯤ ꯊꯣꯏꯕꯤꯅ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯤ ꯏꯁ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯆꯦ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯀꯅꯥ ꯇꯨꯝꯅꯩ ꯀꯧꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯖꯤꯛ ꯇꯣꯝꯕꯤꯒꯤ ꯐꯃꯨꯡꯗꯨꯗ ꯂꯩꯍꯥꯎ ꯆꯪꯁꯤꯟꯗꯨꯅ ꯒꯤꯠ ꯐꯝꯊꯩ ꯃꯥꯒꯤ ꯃꯆꯦ ꯇꯣꯝꯕꯤꯗꯨꯗ ꯁꯦꯠ ꯊꯥꯗꯨꯅ ꯄꯛꯇꯤ ꯍꯧꯒꯠꯂꯣ ꯁꯖꯤꯛ ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯏ ꯂꯩꯍꯥꯎꯅ ꯍꯥꯏ ꯁꯦ ꯐꯤꯁꯤꯡꯁꯦ ꯑꯄꯥꯝꯕ ꯈꯜꯂꯨ ꯇꯣꯝꯕꯤꯁꯨ ꯐꯤꯁꯤꯡꯗꯨ ꯌꯦꯡꯂꯒ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯍꯪꯗ꯭ꯔꯁꯨ ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯣꯏꯅ ꯄꯥꯝꯃꯁꯨ ꯂꯣꯏꯅ ꯄꯤꯗꯣꯏꯅꯤ
제 ꯇꯣꯝꯕꯤ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯁꯦ ꯅꯪꯉꯣꯟꯗ ꯄꯛꯆꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯖꯤꯛ ꯇꯣꯝꯕꯤ ꯐꯤꯗꯨ ꯃꯁꯥꯗ ꯊꯣꯛ ꯏꯟꯁꯤꯟꯗꯨꯅ ꯂꯩꯍꯥꯎ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯄꯛꯆꯩꯌꯦ ꯆꯦ ꯇꯣꯝꯕꯤ ꯁꯤꯒꯤ ꯎꯔꯦꯡꯁꯤꯁꯨ ꯌꯥꯝ ꯄꯛꯆꯅꯤ ꯑꯗꯨꯗꯤ ꯁꯤꯃꯨꯛ ꯏꯟꯒꯦ ꯅꯠꯇꯦ ꯐꯤꯁꯤꯡꯁꯤ ꯀꯥꯏꯗꯒꯤꯅꯣ ꯏꯃꯥꯅ ꯁꯥꯕ ꯐꯤꯁꯤꯡꯗꯨꯅꯤ ꯑꯩꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯧꯍꯧꯕꯅꯤ ꯑꯁꯤꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯅꯪꯅ ꯑꯄꯥꯝꯕ ꯃꯈꯩ ꯂꯣꯏꯅ ꯈꯜꯂꯣ ꯁꯖꯤꯛ ꯇꯣꯝꯕꯤ ꯐꯤꯁꯤꯡꯗꯨ ꯁꯤꯟꯗꯅ ꯏꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯤꯁꯤꯡꯗꯨ ꯈꯟꯃꯤꯟꯅꯩ ꯇꯣꯝꯕꯤꯅ ꯍꯥꯏ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗꯦ ꯍꯥꯏꯕ ꯑꯁꯨꯝ ꯅꯣꯛꯂꯝꯕꯗꯒꯤ ꯂꯩꯍꯥꯎꯗꯨ ꯃꯆꯦ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯃꯃꯤꯠꯇꯨ ꯏꯔꯥ ꯆꯦꯜꯂꯛꯏ ꯆꯦ ꯇꯣꯝꯕꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯅꯤꯀꯣ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤꯀꯣ ꯂꯩꯍꯥꯎꯒꯤ ꯋꯥꯁꯤꯗ ꯇꯣꯝꯕꯤꯁꯨ ꯃꯥꯏꯊꯣꯡꯁꯠ ꯂꯩꯁꯤꯟꯈꯤ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯃꯄꯤ ꯇꯥꯔꯛꯏ ꯂꯩꯍꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤꯀꯣ ꯆꯦ ꯇꯣꯝꯕꯤ ꯏꯕꯥꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤ ꯃꯆꯨ ꯑꯄꯥꯝꯕ ꯈꯟꯕꯁꯤꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅꯤꯅ ꯏꯇꯥ ꯂꯥꯛꯄꯤ ꯁꯥꯟꯅꯕꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯆꯦ ꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯀꯞꯊꯣꯔꯛꯏ ꯂꯩꯍꯥꯎ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯁꯖꯤꯛ ꯇꯣꯝꯕꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯁꯖꯤꯛ ꯇꯣꯝꯕꯤ ꯂꯩꯍꯥꯎꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯍꯦꯛ ꯀꯞꯂꯛꯏ ꯂꯩꯍꯥꯎ ꯑꯩ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯂꯩꯍꯥꯎ ꯑꯩ ꯉꯁꯤ ꯈꯛꯇꯗ ꯈꯪꯂꯛꯑꯦ ꯂꯩꯍꯥꯎ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯗꯣ ꯂꯩꯍꯥꯎ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯌꯦ ꯂꯩꯍꯥꯎꯁꯨ ꯃꯆꯦ ꯇꯣꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯍꯦꯛ ꯀꯞꯊꯣꯛꯏ ꯆꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏꯅꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯜꯂꯛꯄꯁꯦ ꯉꯁꯤꯃꯨꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯉꯁꯤꯗꯤ ꯅꯪꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯣ ꯁꯨꯝ ꯐꯪꯂꯔꯣꯏꯀꯣ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯇꯣꯝꯕꯤ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯅꯪ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯄꯗꯣ ꯐꯪꯂꯔꯣꯏꯀꯣ ꯑꯩꯒꯤ ꯋꯥ ꯑꯃ ꯂꯩꯕꯗ ꯅꯪꯒꯤ ꯋꯥ ꯑꯃ ꯂꯩꯕꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯇꯥꯟꯅꯕ ꯄꯨꯟꯅ ꯆꯩ ꯆꯥꯃꯤꯟꯅꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯐꯪꯂꯔꯣꯏꯀꯣ ꯆꯦ ꯇꯣꯝꯕꯤ ꯂꯩꯍꯥꯎ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯂꯤꯕꯁꯦ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕꯤ ꯁꯥꯟꯅꯕꯗꯣ ꯃꯗꯨꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯂꯩꯍꯥꯎ ꯏꯃꯥꯅꯤ ꯂꯥꯞꯅꯒꯅꯤ ꯈꯟꯕꯗ ꯑꯩ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯂꯩꯍꯥꯎ ꯏꯃꯥꯅꯤ ꯂꯥꯞꯅꯒꯅꯤ ꯈꯟꯕꯗ ꯑꯩ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯂꯤꯉꯩ ꯃꯃꯥꯒ ꯃꯆꯦꯒ ꯆꯪꯂꯛꯏ ꯇꯣꯝꯕꯤ ꯂꯩꯍꯥꯎ ꯀꯩꯗꯧꯅꯔꯦ ꯅꯕꯥꯅꯤꯗꯤ ꯂꯩꯍꯥꯎ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯆꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯆꯦ ꯇꯣꯝꯕꯤ ꯂꯩꯇ꯭ꯔꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯀꯣ ꯂꯩꯍꯥꯎꯒꯤ ꯋꯥꯗꯨ ꯃꯃꯥꯁꯨ ꯃꯆꯦꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕꯁꯦ ꯂꯩꯍꯥꯎ ꯅꯪꯒ ꯇꯧꯔꯒ ꯅꯆꯦꯒꯤ ꯑꯄꯥꯝꯕ ꯈꯟꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯂꯩꯍꯥꯎꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯅ ꯅꯥꯀꯟ ꯐꯝꯂꯒ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯀꯨꯟꯗꯣ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯂꯤ ꯃꯆꯦ ꯇꯣꯝꯕꯤꯅ ꯂꯦꯡꯂꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯝꯕꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯦꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯑꯁꯣꯏꯕ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯂꯩꯍꯥꯎꯗꯣ ꯂꯩꯀꯥꯏꯒꯤ ꯃꯅꯦꯝ ꯃꯟꯗꯣꯟ ꯈꯔꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯅꯩ ꯅꯨꯡꯁꯤꯅꯖꯕꯅꯤ ꯂꯩꯍꯥꯎ ꯑꯁꯤꯒ ꯇꯣꯝꯕꯤꯒ ꯅꯨꯡꯁꯤꯗꯔꯥ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕꯅꯦꯗꯅ ꯇꯧꯔꯤꯕꯁꯦ ꯉꯔꯥꯡꯇꯅꯤ ꯃꯈꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯈꯪꯍꯧꯗꯦꯅꯦꯁꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯍꯦꯛ ꯐꯥꯔꯦꯗꯅ ꯁꯖꯤꯛ ꯇꯣꯝꯕꯤꯕꯨ ꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯅꯥꯎꯇꯣꯟ ꯃꯁꯥꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕꯗꯨꯕꯨ ꯎꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ ꯂꯩꯍꯥꯎꯒ ꯃꯥꯒꯅ ꯂꯨꯍꯣꯡꯕꯤ ꯁꯥꯟꯅꯈꯤꯕ ꯀꯌꯥꯗꯣ ꯉꯁꯤꯁꯨ ꯃꯤꯠꯇ ꯎꯔꯤ ꯃꯄꯥ ꯃꯥꯅꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯃꯒꯨꯝ
ꯑꯉꯥꯡ ꯑꯅꯤꯅ ꯑꯗꯨꯉꯩ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯅꯤꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯏꯆꯥ ꯇꯣꯝꯕꯤ ꯑꯁꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯅꯤꯀꯣ ꯈꯟꯕꯗ ꯃꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯉꯝꯗꯦ꯫ ꯃꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ, ꯑꯎꯕ ꯀꯅꯥꯁꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯅꯪꯕꯨ ꯀꯞꯂꯕꯔꯥ? ꯅꯨꯡꯁꯤꯕꯤ ꯅꯃꯣꯝꯁꯨ ꯁꯦꯠꯅꯔꯅꯤ, ꯅꯤꯡꯉꯣꯜ ꯀꯥꯁꯨ ꯍꯥꯡꯍꯧꯔꯅꯤ꯫ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧ ꯑꯣꯏ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖ ꯑꯣꯏ꯫ ꯄꯟꯊꯧ ꯁꯪꯒꯥꯏ ꯉꯥꯜꯂꯝꯕꯤꯗꯨ ꯉꯁꯤꯗꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯅꯤ ꯈꯟꯕꯗ ꯄꯟꯊꯧ ꯑꯣꯏꯕ ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯥ? ꯏꯃꯣꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯄꯟꯊꯧꯒꯤꯗꯤ ꯊꯋꯥꯏ ꯁꯛꯂꯤꯕꯤ꯫ ꯏꯄꯥꯅ ꯅꯪꯕꯨ ꯌꯣꯛꯄꯗꯤ ꯃꯤꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯂꯦꯗꯣ, ꯏꯆꯥꯅ ꯅꯤꯡꯉꯣꯜ ꯑꯣꯏꯔꯛꯄꯗ ꯅꯪꯕꯨ ꯄꯣꯛꯆꯕ ꯄꯟꯊꯧꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯂꯥꯡꯂꯦꯟ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯆꯥꯛ ꯏꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗ ꯂꯣꯏꯔꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯄꯣꯛꯆꯕꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯇꯦꯡꯊꯥꯔꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯃꯥꯅꯤ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯈꯪꯏ꯫ ꯉꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯁꯤꯃꯗꯤ ꯃꯆꯥ ꯄꯤꯕ ꯄꯣꯛꯄꯤ ꯀꯅꯥꯅꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯄꯟꯊꯧ ꯁꯪꯒꯥꯏ ꯇꯝꯍꯧꯔꯅꯤ, ꯄꯂꯦꯝ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯅꯤ ꯈꯜꯂꯨꯕꯗ ꯅꯤꯡꯉꯣꯜ ꯃꯍꯥꯛꯁꯨ ꯋꯥꯗꯕ ꯅꯠꯇꯦ꯫ ꯃꯃꯥ ꯃꯍꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯍꯧꯔꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯉꯝꯗꯦ꯫ ꯊꯤꯟꯗꯕꯗꯤ ꯌꯥꯗꯕꯅ ꯁꯖꯤꯛꯇꯣꯝꯕꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯜꯂꯝꯗꯥꯏ ꯑꯗꯨꯗ ꯂꯩꯍꯥꯎꯒ ꯁꯖꯤꯛꯇꯣꯝꯕꯤꯒ ꯀꯞꯃꯤꯟꯅꯩ꯫ ꯁꯖꯤꯛꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ, ꯂꯩꯍꯥꯎ, ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯍꯧꯕꯅꯦ꯫ ꯅꯪꯅ ꯏꯃꯥꯗꯣ ꯈꯔ ꯊꯦꯝꯕꯤꯌꯨꯀꯣ ꯂꯩꯍꯥꯎ, ꯑꯩ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯆꯠꯂꯨꯀꯣ꯫ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯄꯥꯕꯗꯣ ꯆꯥꯛ ꯆꯥꯗꯕꯅꯦ꯫ ꯅꯪꯅ ꯊꯦꯝꯕꯤꯗꯨꯅ ꯈꯔ ꯈꯔ ꯄꯤꯖꯧꯀꯣ ꯂꯩꯍꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯄꯤ꯫ ꯂꯩꯍꯥꯎꯁꯨ ꯀꯞꯂꯗꯨꯅ, ꯆꯦꯇꯣꯝꯕꯤ, ꯏꯃꯥꯒ ꯄꯥꯕꯒꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯆꯦꯇꯣꯝꯕꯤ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯂꯩꯍꯥꯎ, ꯏꯃꯥꯗꯣ ꯍꯌꯦꯡ ꯂꯥꯛꯃꯤꯟꯅꯧꯀꯣ, ꯃꯥ ꯌꯥꯝ ꯀꯞꯍꯧꯕꯅꯦ꯫ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯃꯤꯟꯅꯧꯀꯣ꯫ ꯂꯥꯛꯃꯤꯟꯅꯒꯦ꯫ ꯂꯩꯍꯥꯎ ꯃꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ, ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯦꯇꯣꯝꯕꯤ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯈꯪꯍꯧꯗꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯑꯣꯏꯔꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯍꯥꯎꯒ ꯂꯨꯋꯥꯡꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯖꯤꯛꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯍꯥꯎꯗꯨ ꯂꯩꯀꯥꯏ ꯑꯃꯠꯇꯒꯤ ꯃꯧ ꯑꯣꯏꯃꯤꯟꯅꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯃꯝ ꯑꯣꯏꯈꯤꯔꯝꯃꯤ꯫